Yahenba Brahma Aikogi Senel Sibunungsibiba Marumapang Singi Maraktagi Tangat Pidakiba Mot Amatang Laukatsuraga Ngasiamuk Uduna Laksari Yum Saba Hope Aikoina Isagi Uba Yum Masabigi Haiba Matamda Isagi Sahi Matangi Apaba Yum Sabagi Matam Pungpam na singba punamak mayak seng na khangdokpiraba matungda lam mapu adubu yumpham adubu akoina puja na singba katsaba loiraba matungda paring tharaba matungda akoina yum saba si hawgani aduna ahanba yum sabagi hawba matamda paring thaba loiraba matung foundation gi leibak tawba asi singkhai pangba maikaidagi Foundation gi leibak asi tawba horaga chingkhai ebadi North East Corner sapchana mapam asidagi tawba hobiraga mathang sitna maikai punamak satharaba matungda loishinbana santhong pangba maikai South West maikai da loishinbiba thoidokna pai adudagi akoina jumbi makong Pilar Huba Jungkat Pasina Nongsup Natraga Maka Maikay Dagi Pilar si Ahanba Jungkat pa Hubi Bapay Aduga Aruy ba Pilar di Mapamadehekta Jungkat Pibayay Aduga Walka ba sana Santong Dagi Hauraga Walka bagi Matang Koy na Karu bagi Aruy ba Luisin Basina Singkay pang ba Luisin biba Toydok na pay Masina Yum aduta Energy balance Oy na lehendo na Matam supada May salang daba Ing tapa Nungay ba pun si Mariel Soyda na pangi Hay ba wapamasi Bastu sastragi Amadi Peng sui gi mot Masimatang Ay koy Kway pun na kang minabayana na babongda Tamjari Akoida tamjari bihiram masida hena karigumbada akupa marul khangbining laba wahang pukat pining beleragadi akoida tamjari ba WhatsApp number mobile number sida GP ngamjaba kadang share tawbirang na ba ningsingjari aruba sida amuk kasuhan na kurumjari